Lakhipuronline puthok saba April ki tang manga yumsa kaisa numit ki Khomjinba Pao tabirase. Ahan bata maroi Pao. Silchar da April ki tang taruk tagi nipan phauba Haksel Usab 2023 pangthok lagani. Manipuri Language Advisory Board Sahitya Academy New Delhi ki mioi tarana saba member sing khankhre. Sikkim da thokiba unkintha bagi thodokta lamkoiba mioi taret sire. Modutila thodoka marilenana case asigi hearing chathari. Tara suba Y Keso Memorial Volleyball Tournament April 18 dagi jiribam da pangthok lagani amasung Malem apunba thangta mahekol Manipur gi nifu suba Foundation Day gi thorom pangthokre. Haujik mapungoi pau tabirase. Rajya asigi health center kudingmaki phibam phaganhanaba amadi Miyamda hena phaba mawongi ana layengi kanaba pibangamnana bagi pandamda Silcharda April gi tang taruk tagi nipan phauba Haksel gi Utsab 2023 pangthokadori. Hairiba Utsab asida Kasar jila gi health center ni puni thoida thoromasi pangthoknanaba sem sare haina Kasar gi ADC Jubaras Bor Thakur nangarang phongdokre. Hairiba thoromasida Silchar Medical College ki Dr Singh jila lenga ki makok thongba mioi singh Haksel Karmi Singh amadi Guwahati dagi lakadaba makok thongba mioi singna jila asigi health center ni phuni thoida koina chattuna yengsingani hairi. Utsab asida chada humbutra ki mathak phangba health center singna A grade da chada yankhai dagi humbutra mapan ki manungda phangba singna B grade da aduga yankhai gi makhagina C grade pigani hairi. স্বাস্থ্য সেৱা উৎসৱ ইয়াতে আমি 6 তাৰিখৰ পৰা 8 তাৰিখলৈকে আমাৰ আৰম্ভ হ'ব। তাৰ কাৰণে আমাৰ প্ৰতিটো ইনষ্টিটিউশ্যন আছে। সেই হেল্থ ইনষ্টিটিউশ্যনবিলাকত আমাৰ শিলচৰ মেডিকেল কলেজৰ ডক্টৰ থাকিব, আমাৰ ডেজিগনেটেড অফিচাৰ থাকিব আৰু গুৱাহাটীৰ পৰা কিছু অহা অফিচাৰ থাকিব, পাব্লিক ৰিপ্ৰেজেণ্টেটিভ থাকিব। তাৰে কিছু পেৰামিটাৰ আছে, সেই পেৰামিটাৰখিনি তেওঁলোকে চেক কৰিব আৰু সেই চেক কৰাৰ পিছত এটা ৰিজাল্ট আহিব A, B or C আপ টু যদি 70% এবভ হয় A গ্ৰেড আৰু 50 to 69 হয় B গ্ৰেড আৰু বিলো 50% হলে C গ্ৰেড। Manipuri Language Advisory Board Sahitya Academy New Delhi ki mioi tarana saba member sing khankhre. Khallaba member sing di Professor Rajan Toijamba, Longjam Joy Chandra, Dr. Elangbam Priyabarta, Khetri Rajan, AC Netrajit, Professor Toijam Tampa, Dr. KH Joy Chandra, Dr. Laikuram Rameswar, Dr. K Noyanchan amadi Khoisnam Birolani. Khallaba member sing asi Sahitya Academy ki Executive Council gi haukiba Mars ki tang 18 da New Delhi da pangthokiba mifam amada ayaba pikhibani. Khallaba member sing asida yauriba Professor Rajan Toijamba Sahitya Academy Awardini loinana Manipuri Language Advisory Board asigi convener oiba khakta natana Eastern Regional Board Sahitya Academy ki su convener oire. Longjam Joy Chandra Sagnaraba Bharat ki mioi nipan khanbagi manungda Manipuri macha ama oina mahak yaurakpani. Mahak mamangdasu Manipuri Language Advisory Board asigi su convener oiramle. State government ki mihut ama oina Professor Rajan Toijamba, Longjam Joy Chandra madi Dr. Elangbam Priyabarta makhoi ahum Sahitya Academy ki General Council ki member oina su sarugyari. Atai member sing Khetri Rajan Sahitya Academy Awardini AC Netrajit masagi seireng amadi warengi lairik sing phongkre. Makhoi ani haukiba mamangi term amadasu Manipuri Language Advisory Board ki member sing oikre. Professor Toijam Tampa Manipur University ki Manipuri Department ki head oiri. Dr. KH Joy Chandra Manipuri oja ama oina Manipur College tagi pathakre. Masagi naina warengi lairik phongkre. Dr. Laikuram Rameswar Presidency College ki English ki ojani. Masagi oina English ki lairik ama phongkre. Dr. KN Chan Silchar gi GC College Assam dagi Manipuri oja ama oina thabak tagi pathare. Khoisnam Birola Tripura dagi ni Sairengi lairik kaya phongkrabi award kaya su phongkrabi aibini. Sikkim da ngarang thokiba unkintha bagi thodokta lam koiba mioi taret sire aduga atei kaya marom na thiba phangdana leiri.
masina maram oiraga national highway number 310 gi saruk kharasu amang ata thogan khre ngarang leibak pokpa numita lam koiba mioi sing adu gangtok tagi natu tamna lakpagi lambida khanghaudana un kintharaktuna thodok adu thokibani hairi Krista kumja lising anika kunma thoigi megi tang mapanda thokiba madutila gi thodok kamari lenana advocate Khomjinba Pao gi lamjing makhada chatharakiba case asigi hearing April gi tang ahum amadi mari numinini chupna session court silchar da yamna marik chumna chathari haina Justice Demand Committee for Madutila Rape Victim gi coordinator Mutum Gunadhona Fongdoragle Hairiba case hearing asida World Mitei Council CEC gi Vice Chairman Dr. Kian Chan Justice Demand Committee for Madutila Rape Victim JMRB gi President Chingsubam Nabakumar BC Moirang Them Thambal amadi Executive Dr. Memchaton Galoinana Nongin NGO gi Chairman Mutum Gunadhona Chingba Mioi Sing Saruya Khehari Lakhipur Ahal Marup ki achangba member ama oiramba Yumnam Kunjabihari amadi Amsu gi advisor oibiramba Yumnam Ram Kumar na laikidabada Lakhipur Ahal Marup na awaba phongdorakle laikidrabagi imung manunggi awabadasu lupasigi member singna saru yazari haina phongdokladuna laikidrabagi thawai mirelna lairamlenda ingna chikna lairunaba Thauburen ingudam binod amadi ngamthang Thauburen oinam ibuchona cherolamata phongdorakle Panbayai Yumnam Kunjabihari April gi tang amada masagi mayum Lakhipur khunauda laikidabani laikidaba matamda masagi chahi marfutaret sukre aduga Yumnam Ram Kumar April gi tang anida masagi mayum Lakhipur lenlai kaida laikidabani laikidaba matamda masagi chahi 93 sukre Noluk jabaga loinana ningsing jabati haukiba Mars thagi tarik kun manga Englishing ani ga supna kun hundoi Thangjanumit aikhoi bu pokpiramba ipai bungo sorokhaibam nandakishor taibang sintha loiraduna mapugi khuya tankre lakliba April thagi tarik taru Englishing ani ga supna kun hundoi sagol sen numit asimaktada laikhidaba mahaki thawaina lairam lenda ingna chikna leirunaba leijaba hairang leirang khardang mapugi khuya da kachaduna mahaki sradda karma pangthokjage thaurang jari hairiba numit asimaktada Aikhoina di hakthengna khangjahudraba ipai bunguna hinglingai matamda tinajaramba nungsina loina biramba mahaki marup mapang oja sing amadi akhang ahi khudingmakna soidana lengbirakuna satta karma sibu saruk yabiranaba loinana mapugi mingda katchaba luklen phangbiranaba nolukna ningsingjari noluk jariba sorokhaibam nabadit machanupa ahal machanupi ahal ke nobonita machanupa yaima Surokhaibam Navakumar, Mamau Yaima, Surokhaibam Ongbi, Monoroma, Masanupi Atumbi, Surokhaibam Nandita, Amasung, Masanupa Atomba, Surokhaibam Ningthau. Ayuk pung mapandagi haujagadoriba Sradha Karmagi Thauramchi, Gosaipur da Leiba, Laikhidraba Mahaki, Lanai Sangaida, Pangthok Jagadabani. All Jiribam Sports Association AJSA gi office ta Association asigi President M. Prajakanta Singna mipama poiduna pangthokiba mipamna lagliba April gi tang kunma thoidagi hauduna Jiribam Higher Secondary School gi sanabungda tarar suba YKSO Memorial Volleyball Tournament pangthokpa haina warem nakhre chahi kunma thoigi manungda leiba sanaroi singi oina pangthokadoriba volleyball tournament asida saruk yabiningba team singna ming piselaknabagi damakta AJSA gi General Secretary KH Ashok Kumar Singna phongdorakle Makhatana mahagna phongdokladuna tournament asigi mamangda local gi team sing tagi oiba district level volleyball tournament abasu pangthoklagani masida local team singna su saruk yabinaba haina su phongdorakre Saya kuding catrak bagum langliba April tarik ungama toidagi Jiribam Higher Secondary School playground tara suba YKSO Memorial Volleyball Tournament pangtok ceragani yawin batim singna entry tabirang na ba nising yari lona handa kidi khoina pangtok ko tournament asi under 21 players sing yo sahi si under 21 oina pangthok ani lona na khoi ki local yo ba district level senior volleyball tournament amasu tournament si mama anda bagi
ground asimuktada pangthokserani haiba ground tournament asidasu local clubs na yawinongina entry tawjari Jawaharlal Nehru Manipur Dance Academy ki auditorium da Malem Apunba Thangta Mahikol Manipur gi Nipu Suba Foundation Day ki thorom pangthokre Jawaharlal Nehru Manipur Dance Academy ki director Pukrambam Bilasna chief guest Churachandpur College ki hane ki principal Dr. M Lokendra na president guest of honor oina G Dharmadas Sharma Makhon Mani Mongsaba amasung Manipuri Thangta gi state awardee Athokpam Ozendro Miteina guest of honor oina lengsingki thorom gi manung channa Guru Roshan Longjamna iba Thangta gi haurakpham haiba lairik ama phongki Jawaharlal Nehru Manipur Dance Academy ki director Pukrambam Bilasna Thangta gi artist singi maphamama laingak na pibirabadi kala makhalasi hena malemda saktak pangamgani haiki guest of honor oikiba deputy director arts and culture G Dharmadas Sharma laingak na piriba artist sing yokhananaba chief minister artist ki tengbang haiba scheme asigi khudong chama sing lohonanaba phongdokhi sagnairaba cultural activist Pralhad Sharma critic H Priya Kumar columnist Dr. Rajkumar Gunachandra Kabi Thokchom Chandra amasung Guru CH Jumjau na chingba kayasu saruyakhe Aroibada Maroiba Pao Amukhanna Silchar da April ki tang taruk tagi nipan phauba Haksel gi Usab 2023 pangthoklagani Manipuri Language Advisory Board Sahitya Academy New Delhi gi miyoi tarana saba member sing khankhre Sikkim da thokiba unkinthabagi thodokta lamkoiba miyoi taret sire Modutila thodoka mari lenana case asigi hearing chathari Tara Suba Y Keso Memorial Volleyball Tournament April 18 dagi jiribam da pangthoklagani amasung Malem Apunba Thangta Mahikol Manipur gi Nipu Suba Foundation Day gi thorom pangthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare